Mapandagi LPG pusilapagi mahuta Manipur phangzariba national gas sing sungdoktuna sizinanaba center na suggestion pirakle haina Chief Minister Birena phongdorakle. LPG phangdabagi awaba thokaliba singi mathakta akanma action lawnanaba thaurang lairi haina Minister Karam Siamna section 1 thanglakle. Manipur Integrity and Solidarity Day ki thorom pangthokre lamdamasig issue sing kanglup khodimakna punna thenamina matam ori haina Professor Navakumar phongdokre. Nong singi phibam phatabana maram oiraga hyang thang laidemi ki khubamda bor khurma lakpami ki masing mamang sei singumna yobangam khidre. Amasung Spain da pangthokadoriba tara suba World Karate Championship da saru yarunabagi damakta khalaklabi thoksom Rosie Sanuna Manipur gi miyamdagi selgi mateng pirakle. Mayam khurumjari adoni miribas impact news ni ai takhalamam siam kanen hauze pungja sipawagi marba pausing pizari. Chief Minister Nongthomam Birena lengak asina Manipur State Cooperative Bank Limited ki Kuthangda Paikhat Kadaba Credit Linkage Program Haudok Kibagaluna Program Sigi Scheme Marigi Makada Loni Satruni Punitoida Lupa Koti Ani Lakunmanga Listing Nipanga Samagi Senfam Ogadaba Lonian Tokre. Tauramati Atoba Mitung Leonesar Yakiba Semester Birena Petroleum Ministry Dagi Lamdamasi the Fangliba Natural Gas Sing Asina Masana Putoktuna Nasana Putoktuna Sijinau Haibagi Ingit Pirak Lehaina Fongdokre. Chief Minister Birena Maka Taraduna Mahana Delida Numit Karani Leiru Aduda Manipurasi landslide Twain Tokan Bamasung Ban Blocket Laibana Guwahati Dagi Gas Pipeline Tingbinaba Wafam Pukalubada Nasana Putoktuna Sijinaba Kaidogi Haibagi Ingit Adu Pirakibani Haiki Lon Yantopaga Mari Lenaba Wafamda Chief Minister Birena Lamdamasida Officer IAS Building Kara Leiraga Kar Kara Tauraga Lamdamasi Saukal Habi Yaroi Lamdamasida Firol Anan Baset Chaba Ngamdaba Miyoi Kaya Amasulairi Miyambu Apaba Mahing Amada Fanganaba Madi Saukaba Lamdama Oina Bataba Kaya Paket Pahore Lairaba Singing Mateng Pangba Ngamgadaba Bank Singda Lengaki Sel Tamgani Haiba Wafam Su Tamke Bank Sing Namating Panglabadi Lairaba Sel Putok Pangamzedaba Lomi Singda Kanaba Fangani Kali Haiki MSCB na sin na all assembly rota laiba bank asigi office ta pang topa lonia thopagi thoram aduda forest minister Syam Kumar Singh social welfare minister Namsa Kipjen yauna MSCB amasung nawat ki makok thong official sing su saruya ke credit linkage program adugi manung sanba Kisan credit card ima credit card nawat ki area development scheme gi pigari financing amasung diary valuation financing gi Makada loan Pangadaba Loni Satruni Punitoida Makoi na Fangadaba loan sing Kosinaki. Tauramadu Kodong Sabalauraga MSCP ki Makedagi Chief Minister da Chief Minister Relief Fund ki Damakta Lupa Lakamaki Senfamso Kosinaki. The Puradi Pushing of gas pipe in the Pahonam the Sanga of Sendam Mayabuna. So was a big gas in the Pogale. Like a Tramuro machine go. Yame. The high gas here with the Putokanda. I could get the decision the way I was in the Kanda. I remember the Mapana, Hadoga really moved to the game. I was a portion of Putopoya where I go it down. Rain Topia where I go it down. Papane don't know the Saja go it down. See much of the Bata ministry. So that I couldn't blow on the views of the Hore Lauga, Lauga, do Waliga. See the domain and accessories. Prasada Mama ki darkar ki matung ina mating pangba ngambada bank singubega state cooperative bank obe ai any bank obe nationalized bank obe praja awaba chingjebu pukanan do ngambada ba mating pangne bank do amadai da loi department ki paisa thamu praja mating pangba yame sa to loi lo tho oina du neina mayam haris Manipur ke khwaide ki sauba lam koiba singi puning singsinna ba ginabe batha da pangthokadoriba Sangai Festival lisini taratade se India ke President Ramnath Kovind hangdokani haina Chief Minister Nongthoma Birena phongdokre
Ariba Assembly Lambi Laiba MSCP Office the Pang Thokpa Credit Linkage Program gi Loan Yatopaki Thoromda Chief Minister na Wafamasi Lauto Kibane. Semester Bide Namaka Tarduna India gi President na Sangai Festival Haudopada Natana United Kingdom American Singba Chapalaba Baktara Mangagi Ambassador Singsu Festival Manung the Pang Thokadaba Summit Sar Yavinaba Invitation Thagani. Aikoi samna leibana di yaroi factory lingnanaba tourism sakhatnaba amadi lamdamasigi summit loan fagatnaba mapalamdagi investors sing sangalakpa mathau tai haiki Minister Birena Thorum adugi khudong sabalauduna laklib October thagi ahuba hafta gi manungda differently able oraba mioi singi loan pinaba masung pension gi senpam hena pinana thauranga basu hauduk lagani haina lauthoki thauranga duna phibam yamna soklaba thabak suba ngamba Yamna soktaba tabak suba ngamba singda ahongba mamalda loan fangangani aduga phibam hena soklaba mioi singdana thama da lupa lisingani dagi ahum phawagi manungda pension pinaba honagani haiki leibak miyam amasung bank singnasu miyamgi afaba thabak asida mateng pangminabasu chief minister na paujel piki President lakon domisida summit ma dogone pe ma tari kuma ko la kani kuma ko iste da pe morning kum tara ma ko baroda de summit ma dogone ma shide da pe ma pandegi investor pasha thada bang mo do industries bin ko mo do tourism sector se ko mo do mayam se ko unna bata bani anga bata bani kaur bata bani natna ko shwai da sun kalam chala ko no sun le ko shuye me do yaar ro kalam chala ko no sun le ga kari no ko do investment of the environment is more than at least like ambassador Tara Kama invite option. MLA Singh Pangpam Thokpa Sakthong Lenga na Matpagi Wafam Laite. MLA Singh Fangleba Kerosene Sangase Central Government ki allocation ki matungina lepani haina CAF amasung PDG Minister Karam Siamna Sengdokle. Sanjin Thong the Labour Masagi Quarter Palms Unabama Minister Karam Siam Hai, MLA allocation Gamalena, Assembly the bill Amata Pasta Kibalite, Congress ki spokesperson, Case Zoiki Sana, Sirak Liba Maral Pumba, Yumfam Yaudabani, Mahaku Mingset, Tianaba, Honaba Labak Tibani Haina, Minister Karam Siamna, Fongdoki. Minister Namaka Taraduna, Mamang the Ledamba, Congress Langaki Matamda Hauduna, MLA Singda, Kerosene Pibagi Sanga se, Center the Gi, Piba Kerosene Sangna, left and lakle. Center the kerosene pibagi sang mamangda ledamba lengakna panglamba kerosene sang the house ladiba andoba lengak asina pangliba sang asina hantana fangli adabo lengak asina MLA singi kerosene kota se little singi sangwagi sangda hantadana piduna lakli masida sunatana andoba lengak asina mamang lengakna pitoktan ledamba December thagi Mars faubagi December thadagi Mars faubagi kerosene puna kiloliter Tarani toy MLA Singda Pangan Krihaina Minister Karam Siamna Makatagi. Nakalamuram the housing state aside LPG cylinder fangdabagi awab ama ladiba asigi sumatangda IOC official Singda Warisanaba Laikre Ningol Staku before the state aside LPG cylinder Marangkaina Fangan akan bawafam tamkre Makatana LPG awabasi Labor Tarabadi Center Gimailaba Minister Unaduna. Sianaba music matakta akan excel naba taurang lady haina Minister Karam Siamna Makataki. Even matamamata Congress ki sarkar ki matamda 5,292 pangbakanda 2.72 piramaj Congress ki matamda pirama bane aduga quantity ju handaraba matam sida hujik 2,000.5 to hangat bane 3,000 pigane haibasi matam dugi bhar sarkar na pirakpa adi quantity dugi matung ina fluctuation laibani aduga masi sarkar na adi akoi lepaga MLA da asu piga da mane haiba laite politics da yamna immature manba misakna party ki spokesperson oiba se adi laipak ki oina yamna laibak thibani MLA Singh Pangpam Thokpa Kerosene ki Sakthong Central Government ki allocation ki matung ina lepani haina CF Minister PG Minister Karam Siamna hana Fongdoki wafam rek tawraduna Kerosene ki Sakthong hena longning malaite State Assembly ki 20th Amendment Act 2014 na thokiba order gi matung ina PBU haibani haina thamum assembly constituency MLA kumuk samjoy kesina amuk sengdorakle Kerosene gi Sakthong gi matangda
थोरकलिबा वाथोक असिगा मरी लेनना ngasi numidang masagi mayumda pawmising unabada MLA Zoekisan haikibada State Assembly Secretariat na top order amada MLA singi thamagi phangpham thokpa kerosene gi sakthung ase little sing ahum ni haina mayek sengna palle adubu Minister Siamna MLA allocation ga mari lenana Assembly da bill amata pass tawkiba laiti haina phongduk pasi angapa poi Minister ki wafam asi Assembly Secretariat na thokiba order adu khangdabagira natraga miyam mamangda ikaibadagi haibadu sengtokpam thoi kerosene masing hanthana Pangbada akaiba laite tawbadabu ek ama na piriba sakthung adu suna piu haibane Minister oirabadi laingak na thopa order khangbiduna mainanaba larik khara pabiu nakalamanamda MLA singi kerosene pibagi matangda mahut Minister te Syam Kumana androda kerosene marang kaina lai lobiu haina phongdorapasi ikai ningai ni androgi sakthung pamjade mai phangdriba andro assembly constituency gi miyamda oina yenthokpiu Kerosene di wathok da yausinbagi mahut assembly da thangmai ward number 3 da thabak sudana sel lokthokre senaba miyoi serak pigani haina phongdokiba wafam thabak to onthok piu haina Minister Syam Kumar da thamladuna huran ba faduna ngasi phawba serak pidribasi huran ba miyoi duna minister ga kari mari lenabagi haina su hangnakli loinana Night Plaza hanglibasi loen order gi pibam phagali haiba unabani haibasi nungaiba phawi karigumba loen order gi pibam Pagale Hairabadi, Karigidamak Manipur, the Abspa, Loktok Tribano Haina, Hangladuna, Night Plaza, Hanglabadi, Langakta, Income Kara, Kabanatana, Kanaba Leroy, Langak Income Kara, Laknaba Honabada, Haur Libanaha, Mangbada, Karambana, Pabagi Haibadu, Yengbira Tabak Tobu Haiki. Assembly Secretary na thokpa order se khangda bagira natraga prajamiyam gi mamangda ikai khangdagi lale hairibra haiba thoma action na khangpam thoi Honorable Minister na masi ai balaite haragadi akoi gi ji Tapan Kumar Sharma Deputy Secretary Administration thoiba order se lale haidoribra chi adana 3000 iraga 2500 I haragadi leiriba sarkar sina chanariba law ain se ngaktre haibane Tanjang sida karim khangda bada akhoi Shri Syam Kumar na andro da thawlem lai kerosene pamle thelake haibado andro gi sakthung khoina pamte thangoi ban janjara andro gi yendau sarpuri andro gi praja kerosene phangda singdu yengan biu Taratlak suba Manipur Integrity and Solidarity Day gi thorom ngasi pangthokre thoromasi apun Manipur kanba imalup M kilamadi National Identity Protection Council na Sinduna Palace Compound laiba lamyan ba sangnel da pangthokibani tharomadu da resource person oina saru yakiba Manipur University Anthropology Department ge Professor W Navakumana hai Manipur da laiba tongan balup amadi furup singna lamdamasi da laiba issue sing tongan thengnaba gi mahuta amat oina punsinduna thengnaminaba gi mathau tari haiki Mahakna hai Manipur da lairiba issue singasi miyamna amat oina punna thengnaminadaba maramna khongjang kaya mapangal solopagi mami tari haina phongdoki ngasigi thoromadda Koki Women's Union Manipur Haumi Research Guild Aimol Tribe Union Siru Union Northeast Indigenous Minorities Organization Manipur Muslim Online Forum amadi tongan ba chingama song tamgilup kayagi lusingba kayana saruyaki Ningsingba yabadi haukiba ing sok lisunganida NSN IMAMadi Indian government anigi marakta santi gi warida Manipur gi langam khai kaiba yabagi asoba singnaba ama lakpadagi Manipur gi miyam singmi tami amatani aikhoi punna hingminagadabani haiba wakhalon asida English nganigi September 19 da Southeast Asia da khwaidagi sauba miyamna bok rally haina khangnakiba miyam gi khongsat ama Manipur satkiba adubo ningsingduna makata na Manipur gi ngamkhaida singnarakpa sing amatu oina thengnaminabagi panamda thauramasi sahi khudingi pangthoktuna lakibani tongan akoigi organization singna tongan pangthokna lakisina maram oidana issue singsi amu mapangal sondabadona wanbagi meeting mokai ngasidi Manipur gi thoiba issue singida akoi thuruk gi khenaba leidana civil society singi aims and the objectives ki khenaba khara leiraga su mapu oidana manabana maram oidana loan gi khenaba thamdana thuruk gi khenaba thamdana na khenaba thamdana akoi punamaki oiba issue se punna thengnaminabagi matam ama
Hindu lining sarpasing amasung gi kumai oiriba Durga Puja amadi Maitei lining sarpasing gi panthobi irat thauni gi manung irat thauni gi manung sanna ngasi Durga Astami bonumita hyang thang lairemi gi khubamda miyamna lai khurma langnaki mamang sei singda lai khurma lakpa yamnaba miyamna paunamduna miyam sauna sona tinkhiba adugumnadi kumsi sei simadi uba phangkidre adumapu masing yamlaba Manipur police amasung IRB personnel singna thoknindaba thawduk sing thoktanaba akanba section thawrang sing lakhotki section thawrang asigi manung sana Imphal lomdagi haidarakpa mai lambi gi mongsangi mapada amadi mayang Imphal lomdagi hyang thang tamna lakpa singna samaro Sandranadi mapanda gari sangba thingki miyam so na tindrabasu mausagum lambi gi nagyata stall kaya hangduna makhal mathel gi pochai kaya fangali Lairemi asigi laibungda nupi pala kayana mathang manau naina hari sankritan pangthoki komai asiga marilenana hyang thang lairembi development seva committee gi general secretary M Jugindrona ngasigi numin asigi mapung oiba sandi puja haina khangnaba miyamna bor khurumbagi pungpham asi nubidang pung 3 minute mangaga second nifuni thoidagi hauraga nubidang pung 3 minute yankayum doga second nifum doi fawbani haiki sayasigi oina Durga ima si Hirienda tongduna laklaga sagol sayang thakta tongduna hankigadabani masina miyamda piriba paujilasi lamdamasida ising isau thop yabagi fibamda laibaga lunena laingaki phamnai ba hongdo honjin tauba yai haina thajanari adum oinamak lamdamasigi miyamda hiena awana tabadi oiroi haiki lai khurma lakpa miyusing ana yek yawrakpada mateng pangnanaba medical directorate na medical camp amasu hangdoki nongsugi phibam phatabana lai khurma lakpa migi masing aduki matik hantabana mausagum potse yon bangamdre haina popam phambi ima singna fongduknarakhi imana handak lengbira isina hida lengakpani sakhibana sagonda chapani aduna hida lengakpasi mayamna sum थाजनबदा इसिंग चावी है ही थानबसे अरुगा सगोन चखिबसिना कोइना इरांग जे खरा नेमथगनेना अदुमाय तौना हाय बि इतिन तिन दे सेपा जखा वाले याम खेने हंतक्ति नोंग जु चुरे अदगी मी जु लाको वाले ममांग चहिदना मी जि याम लाई Amarom da say khuding pangthopagum ngasi ima laisem ina loisang ILIL na sinduna meragi ni panbagi ira thoni thorom pangthokre thoromasi palace compound gi manung sana thangapat wangmada leiba laifamnen achupa haina su khangnaba thoksom sayon ba LS building yumda pangthokibani sai kaya gi mamang da gi pangthokduna laklaba ira thoni thoromasi maru oina tangdu laitaba nungayai faba nada yektaba nungai bu punsi ama pibinaba taibang se mamapu gi mafamda maru oina Kwak lay khongum melay maitei tharo angangba amadi tongan ba hai lay katuna thongni bagi thoramne loinana ira thongni ba thoram asibu yawba lakhiba singbu nungai faba pina bina bagi wakhalonda sengkok senyai singsu yanthokhi Imphal Airport ki CISF security personnel singna Manipur ge mapanda satkadaba nupi amabu otpi nei bibaga lunena tamthina fuvirakle hairi thodok adere victim oiraba nupi adugi mamingna namairakpam Lakshmi kawi hobamarak irom lekai dagine mahak masamakna WhatsApp ta thadorakpa message singi matung ina Manipur ge mapanda mahaki apokpaga satnabagi damak airport ki security ge matau taba procedure sing punamak loisilaba matungda Nuks Khan Kaubi staff nupi amagi luzadaba amadi mathau da thausadaba mawong kharadagi mahakna sauningduna khut singlubadagi CISF ki nupi personnel singna mahakna tongadaba flight aduda tongan khidabata natana tamthina furakibani mahakna makhatana fongdorapada bus amagi manungda kausinduna fu ki amasung CISF personnel sing aduna makhoi masabu uniform setpa kangbuni haibagi akan aring singbagi thawonga lunena mahakpu singjambe police ta sidarakibani hairi Nakadamaram da CISF ki matung inadi Lakshmi na hand baggage anigi manung da ama security sek sil namdana boarding tauna bahona bada security sek taubiu haiduna CISF ki nupi personnel sing na hairubada pan banungai taba wafam kaya palambagalunena phajadaba mawong da khut singlakpadagi thaudok adu thokibani hairi On what ground? Give me my phone. Give me my property. What's happening?
just taking my phone, yeah? For what? Just leave me alone, okay? You can't do this. I said just leave. Palel police na Palel Kaithel area da me ka ba chinjak thingna ba panam da satha ki ba drive ta yamna bi yungau ma song yungang phakat pangamle mai thadan mangan kre SP Kaksing W Singazet kilam jing makha da OC Palel Anthony Suresna lusingba police kambu amana Palel Kaithel ma song akoba da drive sathaduna mioi tara da gi yungau yungang ma yu sungbada sangba polam sing phakat kibani phagalba polam sing adunga se Palel area da laibanu pi lup sing ma song tongan ba lup sing miut sing yauna Palel police station da botoklaba matungda mai thadad mangan kibani Nisagi polam sing ga kona na fagalaba mioi sing dagi Deputy Superintendent of Excise Thawal District na fine oina apun ba sinpam lupale sing kuntraum doi thian kri hairi Sahi sudriba angang amabu ikai kunaba mangan bada chena ba mioi amabu matik saba serak piu haina angang asigi mga pa na maileba singda kana taksilakli ngasi Manipur press club ta pamis unaba amada victim oidaba asigi mama pa na hai Pokso Act Section 6 ki makhada haukiba August ki tang kunmanga da thoduk asigi matang da Porampat Women Police ta FIR amasan ki adubu case asi hauji fawba lokhat tabana senai haireba mioi asi maning tamna leire Kergaw yung khai bam laikai dagi senari ba mioi Muhammad Arafat Ali alias Mada Khan sai kuntramanga sura ba mioi asinadi victim masida oina maral sirakli haireba nupi masasi hanan nupa amaga chelu ba maramna wafam asi khanabagi mathau tadi haina Arafat Alina phongdo ki ba laikre maram asina mainaba authority na thodu asigi matangda athuba matamda yengsinbi haina victim amasung imumanung na haijarakli Panbayai haukiba ising isaw the victim gi imung na Arafat Ali gi mayumda sangjafam lawbagi khodong saba lawduna angang asi hanjinajin ikai khunaba mangan kibani Arafat Ali na angang asi hatkani haina gi hanbadagi tanja yenglaga angang asi tuminna yumdagi senthorpani suhairi Hazai crime tori ba mi ji fabra favide amma kaidobra tawbide Women Commission jo karim paikat tadan leire interim pai khre adu tawkhre ada tawkhre hena adu hairaga na mahoina onsal laga nupi macha sida blame oina tawsen bire mahoina nipa koina bale puthokani haiga adu ju puthokongam de mahoi hoju phawbuda chelure kaina haiba blame mem tawsen bire ba puthokani haiga adu puthobra hangbo jo puthokte kem ta karim bugim polaitre hoju pho adu na koina hainingi poche mari leina bo authority singa masida miyang changjan biraga achumbo du puthokpiba Miyoibagi haksangi organ sing lalon makangun hatopo orangoni haina singnariba Pravis sanamgi akanba ihaw sangsilingai marakta kuyatung polem nai kaidagi taurem B2 Delhi-da mangkibadagi ngasi fawba thiba khangdana leraliba asida Manipur laingakna Delhi laingakta kana taksin mamathaw tai North East ki miyoy singi special status ama thamnana ba thaurang paikhat pinaba all Manipur Students Union MSUna sirlamada Manipur laingaki puring singsilakle Hauzi matanga saida break amatang lawjage Manipur madi malingi tongan ba I paus galun nekhoi break te gamna thunhanjarake impact news po me ta lebiu Break matungda taran moksari hauzi makhata ba pauda matamatang matungina information technology na sakhulakpana miyobagi thabak thorom singda so hena khumang section bagi damak Bishnupur district manung sanalaiba Nambol Municipal Council ki website ngasi mahut director N Git Kumar hangdoktuna council asida kusnakre Miyam the Kusinakra website adudi www.nambolmunicipal.gov.in ne Thoramadu da Sar Yakiba Mahut Director and Git Kumana Haikibada Ngasi Hanglib website Asina Hauziki Matam the Yam Sauba Kana Piragani Masina Council Amadi Miyam Marta Labor Transparency Adusu Hegat Padamating Oregani Haina Tabok Thorum Amasung Tabada Sumatam Mangalaru Hainasu Fongdoki And the website is static website is but I'm sana upload over upgrade over the car. Sini smart city concept. Sina kana is na. Ay isu matam mangre ay isu municipality employee matam no mangalu. Sagi website le ba city. Website information ba city. Is a win-win situation. Praja sukana bani municipality sukana. Prime Minister Narendra Modi gi miyang makhada September 15 dagi hawdun October ni fawba pangthokadoriba Swachha hi seva taru Swachha hai seva taru tanana laibage campaign gi sar oina Food Corporation of India FCI District Office Imphal gi staff singna social service ke mamanga si pangthokre
Moirangkhomda laiba hizam irabot setchugi akoibadagi hauduna ya school police len fawba pangthokiba social service camp aduda FCI district office Imphal gi official amasung staff sing saru yaki cleanliness campaign asika sar oina school tamliba angang singa oiba painting competition amasu tarutanana laibagi awareness program su pangtho I haina district office asigi area manager ningthauzam nandakesona thamlakle sayol ani chupna palan tawe masigi palan sigi matungina koina sigi hizam irabot ki statue dagi horaga FCI ki office mamang phawraga MDU hall mamang ki school ki area sida koina luna na singdopgi thabaksi masi packet chabani masi je is a part of akoi ki clean India of swasi sewa haiba akoi ki Prime Minister Narendra Modi ki magi agenda dagi makhada or the dreams of Mahatma Gandhi ki makhada tawjaba adugumba akoi ki cleanliness program ni Manipur amasung Manipur gi mapalamdam kayada tongan ba thorum kayagalunina lamyan irabot ki sei cham kunmathi subamapok numit thorum pangthoknari Sahitya Seva Samiti Manipur kaksung naso hizam irabot ning sing khorilol thorum haina ming thondona tongan ba khorilol thorum sing nasi kaksung district ke kaksing pausupat laikai de leiba library information center da pangthokre thorum gi sarukam oina Dr. Nomaithem Pramodini ni iba larik the historical background of kaksing ko larik ama sofong ki class 9 to 12 hour the labor mahirui singna lamyan bi irabot ki maramda masa masan izaba siding thiba sangdam na ba amasung pangthoktuna makomatang takraba singda manabatum kayasu yenthokki Patriotic Writers Forum Manipur Sindana September Amadagi Satarkiba Lamyan Hizam Irabot Ning Sing Thabungi Sargam Oina Irabot ki mitam Kongul Libagi Kongsata Forumus Gimit Sing Bangladesh ki damak Kongsan Kre Patriotic Writers Forum Manipur ki patron member Dr. S. Manau Tonalu Singba Tim Maduna Bangladesh Tunglubada Integrated Manipuri Association Ima Bangladesh ki President Khoirom Indrajinalu Singwa Tim Amana Harau Tayamna Okre Kongsat Asin India Bangladesh Ani ki Marakta Kalsa Masung Literature ki Accents Taunabana Hena Komang Sausen Batanatana Levak Ani ki Mitay Singi Marilen Hena Fagatnamada Inut Nama Haplagani Haina Imagi President Khoirom Indrajina Fongdorakli Lamyan mi irabot ki mitam Kongol liba ki kongsat asigi manung sanna Bangladesh ki Vanu Bilda Kheliba irabot ki mitam da haikaleka tambagalena October amadagi ani fawba makataba irabot ki mitam Kongol liba ki kongsat satagani hairi Rural Development and Panchayati Raj Minister Thongam Biswajitna District Singi DC Singda Pradhan Mantri Awas Yojana Gramin gi beneficiaries list ki verification athuba matamda loishin ba khangan kre loinena saliba thasi gi aroba sarukta gi ahan transfer installment hauna ba khangan kre District Singi DC amasung video singna saru yadu na ngarang Minister gi Chief Secretariat Laiba Office da pangthokki bi mifam amada wafamasi phongdokki bani Scheme Sing State Asida implement taunabagi matangda pangthokibani Minister na makata na high riba scheme asi flagship program oiba maramna hiram asigi matangda toin update sing pikhalakna ba center dagi akan ba yathang pirakle scheme asi landamasida mai pakan ge hairabadi DC BDO amasung minister gi marakta amaga pau phongna duna mateng pinaba mathau tai haiki Howsik Sanabagi Pau. Lagliba October Kunmanga the Kuntra Faba Spain gi Santa Cruz the Pangtok Kadoriba Tara Suba World Karate Championship under 21 category da Sar Yarnubagi Damakta Kalaklabi Pasoi Part 4 Makalekai dagi Toksom Roji Sanuna Manipugi Miam dagi Silimating Nirakli Kazakhstan da Pangtokiba 2017 ASEAN Karate Championship da su sel laitabadagi Sar Yabangam Kidre Haina Manipur Club da Paumis Unabada Roji na Fongdoki Sri Lanka ki Colombo da pangthokiba South Asian Karate Championship lisini tara taritadi Naharul Thaudang idita khoirom loya lakpana asangba sel punamak puthok pibadagi saru yab ngamki amasung silver medal su labangam laki ma ki career ki khwaidagi sabu khodong sab ama oigadoriba World Karate Championship asi yamna saru yaningi landamasi ki miyamna mateng pangbiyo haina Rosina miyamdagi mateng nirakli Tarak Suba World Karate Championship Cadet Junior and Under 21 Spain da Pangthokadawa Santa Cruz Turnif 2017 Chida selection phange chatpada khitang khudong chadaba laibana miyam dagi mateng nijari
Taraksuba World Karate Championship Cadet Junior and Under 21 Laliba October Tarukta India yum oiduna New Delhi da sana bahaudo kadoriba sahi taratri makha ge World Cup ta India ge team da India ni mot senduna saru yariba Manipur ge sanaro nipan gi damakta mai pakna bi iswada thawni jeba ge thorom ama karang pang thokre thoromasi well wishes of hauka kiam sipai madi wai thawna senduna thawbal hauka da pang thokibani saru yakiba thawmi amana phongdurapada Manipur ge sanaro nipan handa ki World Cup asida mai pakna iramna masida mai pakna halakna ba iswada khurum jabani haiki Under 17 Boys FIFA World Cup ki sanaroi ama oriba khumanthem linthoi ngan bagi imung manungda sel ge tengbang pikre ngasi khoyathong da leiba Rising Knowledge Club ki khothangda khoyathong polem laikai da leiba Manipur Suba CRP Battalion gi Assistant Commandant Yengkom Sanjipna lupa lesing home phugi senpamasi thangmen polem laikai da leiba khumanthem linthoi ngan bagi apokpi khumanthem ongbi mani leimagi mafamda khusina kibani October 3 New Delhi ki Jawaharlal Stadium da numidang gi phungni pan da sanagadaba Group A gi ani suba league match da India amasung United States ani gi match aduda midfielder am oina sar yagadoriba khumanthem linthoingan bagi yumda pangthokiba asamba thorom aduda Rising Knowledge Club khoyatong polem laikai gi masak nairaba mi kayana sar yake linthoingam bagi apokpa manglem ba khumanthem amasung apokpi manilaim amadi masi anina maupa nupa asigi damakta honajakiba amadi mahakpu Masana asida takpi tambirakiba mioi khudimaki mafamda sanaru asig apokpina awangba thakta ikai khunabasu utkibagalunena World Cup asida sanagadori balamdam asigi mapare nipan yauna India ge team da yauriba sanaru singbo tekta kaidana mapuma gi mafamda tekta kaidana ba mapuma gi mafamda yaifa thawni jaki Chukyana khallaga iramdam asida gi ngasi sho hawa mi chang nipal ma tholai aduga haiba thona farbe naw nipal asina ngasi Malayam sida koi jati si sakta ko chali koi thoma limjan sakta wi aduna lamnam sida lebi bai koi khudimuna inaw nipal sigi mangol sibat oi mai pak na bagidam da thongni bi ai na se na media gi thongda me apunokta paujen jari cha nipal sina niku thongna na bagidam ta ni chat wang porngan na bo on ja gi na porok pada niku thongba mai pak na limjan ke so du patna ko jari Kapamaron yang dalam berdunia mina, mosnya si matin cakap ngapang dana, jadi memang kita lakukan semua miam, mana si matin pang dana, miam na lekai miam, aku biasanya matin pang dia dana, bisa terus thamgador ya di macam isa sengaja itu, menjaga dorong isan do, unaraga makoi bugil, bukan. Under 17 Boys FIFA World Cup saru yagadori bathame polem lekai da leiba Boris Thangjam gi imang manung da su Rising Knowledge Club ki khutang da khoyatong polem lekai da leiba Manipur Suba CRP Battalion gi Assistant Commandant Yengkom Sanjipna lupa lesing kontra gi senpam kusna ki senpam masina tes mahisam sung tampasna anina Indian team gi defender ama oina saru yagadori ba masana pa Boris Thangjam na sanaba adu yeng basatpada mating oina ba piki ngasi asamba thorom ama galunena thangbe polem lekai da leiba Boris Thangjam yumda pangthoki ba thorom aduda Rising Knowledge Club khoyatong polem lekai gi masak naira ba mi kayana sar yaki tes mayes amadi tampasna ani gi amata yaujaba mathakta masi ama leidiba sanari asina football masana asida hek khong darakpadagi hauna mahakpu takpi tabiki oja singamade mateng pangbirakiba miyanggi mafamda singmang ngameru de laman tonsinjari haina ngasige thorom aduda Boris Thangjam gi apopana miyamda thamlaki Mateng pangkong sida yang nuai yo ngok cari aduga ngasi laikai sini oina ani yo pa amadi Manipur ni pano ke mangol asbat ni go semua ni sekolah asingnya yang nuai jo baik tare maina ni pan maina Manipur ni pan ko ya asingnya ni yang nuai tahu tu bu yengu kan da migi lamga ground mati chana lai ka ba ni ka singna sigumba mayam se Manipur sekarang ini yang campur lagi nak kawa chairman mama Manipur lah, semua ni. Laglib October 3 tagi haugadori basai taratin makha gi Football World Cup ta India gi team captain sar yariba Amajit Kiam amasung midfielder Thaunawzam Jackson gi imamanung amasung well wishes of Thawal Kiam Sifai hauka amasung wai thauna senduna ngasi Manipur dagi India team da yawriba player nipan gi
मंगोल की दमकता इसोर थौनीजब की थरम तांगजेंग द पांगथोखरे थरम अमरजीत अमसुंग जैक्सन की अपोप अपोप यावना वेल वाइजर की मेंबर सिंगना तांगजेंग निंगथौगी मफमदा सानरिसिंग असिगी माई पाकनबा थौनीजखे लोइनना मणिपुर की इंडिया टीम सर यारिब सानरिसिंग की फोटो यावबा होर्डिंग अमसु तांगजेंग द खिनखे अमरोम द FIFA अंडर 17 वर्ल्ड कप 2017 सर यागदरिब मणिपुरी मसा निपान की मफमदा कादाना एबा पाउजिल सु पिरकले Warsan Singh Memorial Manipur University Inter College Women's Football Tournament lisini taratere ki ngasi sana ki ahan ma match da Birmung College na Manipur University bo Panjal Mari ahum na mai bi khre Manipur University Sports Committee ki miyang makada Birmung College na sindana college ki sana bo sa thari ba tournament ki ahan ma match da Manipur University amasung Birmung College ani lamba tauna ki match atu ki tara manga suba minute Manipur University ki sanari Bimolana ahan ba Panjal san mangam ki इकान कानदना बिरमुल कॉलेज के सानरोई एल अमिताना अमुक मणिपुर यूनिवर्सिटी के मायोक्ता अहान पांजल संदुना नाकल अनिमक की पांजल मानन सैखे सतखे मैच असिगी अहान हाफ लोरमदाई कुनमापन कुथरामाथि सुब मिनट सिंह बिरमुल कॉलेज के सानरोई TS गेतारानी अमसुंग एन बोर कैनाना पांजल अमम सनदुना अहान हाफ फावदा बिरमुल कॉलेज ना अहुम अमद माइथी मांगजिल थाखे मैच अदुगी अनि सुब हाफ सानबद मणिपुर यूनिवर्सिटी के सानरोई किमजोइना मैच अदुगी कुथरामापन सुब मिनट पांजल अमद सनसन के अदुब बिरमुल कॉलेज के सानरोई एल अमिताना मैच अदुगी निफुमापन सुब मिनट पांजल अममुक सनसिंदुना सानरोई असिगी अनि सुब पांजल ओइब ngamखे मैच अदु लोइगदब मिनट मरिखक ngai बमतमदा मणिपुर यूनिवर्सिटी के सानरोई बिमोलाना पांजल अमद सनसिंदुना सानरोई असिगी अनि सुब पांजल ओइब ngamखरबसु बिरमुल कॉलेज ना मांगजिल थादर मैच अदु माइ पाप ngamखी साउथ कोरिया की सोंगजुदा वर्ल्ड मार्शल आर्ट्स यूनियन ना मियं मखादा वर्ल्ड थांग द फेडरेशन सिंधन सतरकपा थर्ड इंटरनेशनल थांग ता चैंपियनशिप ता उज्बेकिस्तान ना टीम चैंपियन ओइक्रे सलिब था सिगे कुंथोइ दे सतरकपा चैंपियनशिप असिदा पुन टीम तरना सर याकी मदुदा उज्बेकिस्तान ना गोल अहुम सिल्वर निपान ब्रोंज मेडल कुन फंगदना टीम चैंपियन ओइखिबनी फिलीपाइंस ना गोल अहुम सिल्वर मरी ब्रोंज मेडल मरी फंगदना सेकंड पोजीशन अदुग इंडिया ना गोल अहुम अदुग सिल्वर अमसुंग ब्रोंज मेडल अमुम फंगदना अहुम सुबताकी चैंपियनशिप असि माई पाकलबा सानरोई सिंगदा मनामथुम पिबगी थौरम अदुदा वर्ल्ड थांगता फेडरेशन के प्रेसिडेंट हुइद्रोम प्रेम कुमार सिंह वर्ल्ड मार्शल आर्ट्स यूनियन के सेक्रेटरी जनरल दोंगवान सोई उज्बेकिस्तान थांगता फेडरेशन के प्रेसिडेंट मिस्टर पुलाट उस्मानोव सु सरुयाकी हौजे अरोबदा मरुब पामुन पिजरी मपानदगी LPG पुसिलपगी महुता मणिपुर फंगजरी नेशनल गैस सिंह असि सुंगदोक्तुना सिजिननब सेंटरना सजेशन पिरकले हाइना चीफ मिनिस्टर बिरेना फोंदोरकले LPG फंगनदबगी अवाब थोकलिबसिंगी मथक्ता अकन एक्शन लौखनबा थौरांग लैरि हाइना मिनिस्टर कराम श्यामना सेक्शनवा थमलकली तरातरे सुबह मणिपुर इंटीग्रिटी एंड सॉलिडरिटी डे के थौरम पांगथोक्रे लमदमसि इशू सिंकालोप खुदिमकना पुन्ना थेंगनमिनब मतम ओरे हाइना प्रोफेसर नब कुमार फोंगथोक्रे नोंसिंगी फिबम फतबन मरक ओरगा हियांगथांग लेरेमिगी खुबमदा बोर खुरम लाखप मिगी मसिंगी ममांग सही सिंगुमना योबम ngमखिद्रे अमसुंग स्पेन पांगथोकदोरिबा तरासुब वर्ल्ड कराटे चैंपियनशिप सरू यारुनबगी दमकता खलकलबी थोक्सम रोजी सनुना मणिपुर की मियामदगी सेल की मतेंग निरकली